Hello? Ay nga si Dayum da halagpa natay chado madre ni. Tabak si kara yame. Kari kuma na nga agad lagi. Loidraga na ayayong ang tahalagi. Ko. Ma'am sa nagtijan na pasama sa limin na. Hoi hoi. Thamage tham. Ay nga si di chaaroy chalagi. Chadaba yaroi. Mi asuk pijaningna nga ga thongaga. Amodong lati ba ni kai chen ni da. Ma ngasidi yumda halarui. Asengbairo. Asengbai ni. Nangi khongchetuda hanaga manada khongtham thangine. Nangna bhayena color thangbo khongnang do. Maduna thori konggo gane bali ge hameng suai oidui menna. Ligadro. Mayamna kai khan gi doino. Phi turi ngai dana phone hanjan jan hek torkani. Pai da pai ragana phajaba wahai am tahairakte. Mayam mamang duda taba yadaba wahai ngak tahairakani. Itayma chahumdang sembiro ba. Ngao in chagadra yeno in chagadra. As hazaine. Mong taine. Yeno in chagadra ngao in chagadra haizabani. Angamba leben thadaraga mamamcha ani dugi manungda amadi kandaba yadabani. Fibamse kitang lure. Sidagi khara thengtharamadi hena khudong thiramgani. Doctor, mamamcha gi thoida dikan biu doctor. Mamamcha gi manungda amadi khudong thigani. Kamai tawsige? Doctor, imawgi Thoi oina kanbiyo. Ima, nangna adumay na kapati, tabal sinung ay naroy. Ima, ay chamiyo. Chatkhrano. Sinkap pa yaman matam nati. Ima. Nangna dum nakapaga ay thamosi pubaya de. Apam sinane. Kari ko makwini padle magadi. Koi gi chagi thoi du hom kadabane. Kaino handak marti nang phone yang pairak tina. Kaidoruge. Nang phone paik tab sei numai timi. Phone yam toin torkano ba. Ay dum torke. Ima leitrakan torke ko thamage. Oi. Kana no wari sai do. Ha. Nate kana no wari sanari do. Ma khoi embroidery gi mi. Embroidery gi wari saraga bu lo no wari saba ya braba. Kada yenge piro. Kada yenge piro hai banin he.